Hello mayam, video thagattaba kuire ngasize khoi rasi gi oina ko rasi gi matungi na mai magi quality do mangonda kari cheli karam na wari sanagani adu dai haijarake ahan bagi se mens rasi den haujarage ko mens rasi gi kari quality lei habdo ado ma mens rasi gi mioi se khoi ahan bada hek yengbada punba nungai do mandaba adagi di negative ta hana loi thot cher man khanni go punba nungai ram do mande andagidi sak takhalamdau mali adumaina ko adubu maje asengbagidi adumaina khalido tagi natte mens rasi se leadership quality chele ko aidi achaw sangmakta oitar jo khoine hek changubada kitang khoktak chaidana ko adu loinaragadi yam nungaiba mioi oi mens rasi se magi quality hayo haragadi aduga thaba ama pirakpa matamda khoigi loisandana ni toktabdo mawona thabam sinagibda dum tawdana toktab in toksalakpado thabam pibjekta loisala pirakpa aduga masajida challenges kitang ti pame ko adi risks yamna lawba aduguma mi oi aduga thongna sui lei ko aduga niyom chumna chatpa jimdi masaje soi hainadre niyom chumna chatpa hainade ai jatagi nate akoigi masada kitang college mukta chatpa waraga su kitang kainoma hek tawraga chatningbi haidi chumna straight ta dum chatla college yaudoro poto nakande haijan ningbi kitang phaidokpi kitang haidi challenges kitang oining bodo masada risks kitang longing gari dawr chumna thawr yaudo poto kitang kan nek thogjanbi adumaina ko haidi kitang masa sida energetic oraga adumain khal leja bai tare magi quality je ko quality je hoji kain haijagi buduni leadership quality cheli aduga magi asoiba asonba haraga du weakness haraga di nungsibada yamna maithi galego mens rasi gi oina nungsibada yam maithi gali aduga masi karamna loina gani haitaragadi phajana nungsibagi wahai wata tawraga ego tawdabida haitare imanaba mak tawrs ma punba matamda ego tawdana punbiba phajana loina biba adumaina ko haidi ma je leadership quality chen bani masagi oina rasi gi oina ko adumaina oi mens rasi gi oina aduga mathangi rasi se brishabh rasi gi ko brishabh rasi gi se gyan su yamna lei ko gyan su yamna lei energetic haidi masaji energetic chu oi aduga masasida haidi khoigi kitang kainoma tawje ha matamda adum harau harau e tawje khotje ka haiba adugumba mioi ne ko brishabh rasi gi mioi je aduga mana tawningagadi tawba aduga mana tawningdaba thaba or minaga injalaga phuraju chairaju tawido mina te ko brishabh rasi gi mioi je aidi ai talle hargadi dum pura talle laithokhibi mana tawningagadi dum jara 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 thabak je tawsalakpi ko aduga mana kwai pamjaba hargadi chaba khotpa jam pame ko chabade yam ngaujei brishabh rasi gi mioi je aduga sise haibirakpada akogi krishna na pokhiba rasi do aduju brishabh rasi sine hai ko bhagwan akogi krishna sina hai tar krishna na pokpa magi rasi sisu brishabh rasi das maina pokhi hai ko aduga punba matamda khwaidagi thajaba yaba rasi hargadi brishabh rasi gi mioi sine bako aduga akogi thabak mangonda sinarakpa matamda hai tar thabak mangonda sinarakpa matamda mana tawningba oiragadi akogi khudakta dum tawni ko natragadi tawroi aduga karigumba thabak natte karigumba isai nomai oigera karigumba sport ta oiragasu amada oiragasu music khomada oigera amada oigera kaigumba posak amda yamna interest leini ko brishabh rasi gi oina masagi talent haijagadra masagi oina ko amada dum interest larik tambo or amata or magi tonganba amada dum haitare interest yamna leiba adumaina oi aduga ma loina ba si chamane ko aidi honest oiraga adumaina loina biyo aduga yaragadi brishabh rasi gi chinang sing kaino tobi gano ko ai mingonda yam ka hena trust ti thambi gano ko thamoi kaiba khoppa yarak pasu yai mingonda trust yam tham taragadi khoigi mathangda methun rasi gi ko methun rasi gi mioi je mawanda di khangde loina khangjaba gyan di leijaba aduga migi makhada du leningdaba adu upai di sulai lejadaba kangu do adu oidini ko mithun rasi gi mioi haidi isa ithanda irondom di lepchadingba thona jage di khanba adu upai sulai leitaba kanagumba matiyengje yaudragadi upai sulai leitaba adugi mi do oidini aduga maje attractive chu yamna oi ko haidi mine yengbada yamna adum masada smart oi mina chu pamgalle aduga khoigi mamanabaga loinaba tinaba sichu yam pamjei ko kitang chathokpa adjustable adum oini hai tare masajida amada chaleju chanaba amada chaleju chanaba adum haidi koiba chatpa adagi di mi thengnaba mi punba sigise magi quality oi ko methun rasi oina aduga business minded to chele
ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯇꯧꯅꯤꯡꯕ ꯈꯣꯠꯄ ꯌꯥꯝ ꯐ꯭ꯔꯦꯟꯂꯤꯁꯨ ꯑꯣꯏꯅꯤ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯃꯤꯑꯣꯏꯁꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯌꯦꯡꯕꯗꯗꯤ ꯑꯄꯪꯕ ꯃꯥꯟꯅꯤꯕꯀꯣ ꯈꯪꯗꯕ ꯑꯄꯪꯕ ꯑꯗꯨꯒꯨꯝꯕ ꯃꯥꯟꯅꯤ ꯑꯗꯨꯕꯨ ꯈꯪꯕꯗꯤ ꯂꯣꯏꯅ ꯈꯪꯉꯤꯅꯤꯀꯣ ꯃꯅꯨꯡꯗ ꯂꯣꯏ ꯈꯪꯉꯤꯅꯤ ꯃꯥ ꯒ꯭ꯌꯥꯟ ꯂꯩꯇꯕ ꯅꯠꯇꯦ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯈꯪꯖꯤꯟꯅꯗꯕ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯃꯤꯑꯣꯏꯁꯤꯅ ꯑꯗꯨꯒ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯉꯣꯟꯗ ꯇꯦꯂꯦꯟ ꯍꯥꯏꯇꯥꯔꯦ ꯄꯤꯊꯣꯛꯆꯔꯛꯄ ꯍꯥꯏꯔꯒꯗꯤ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯃꯤꯑꯣꯏꯒꯤ ꯑꯣꯏꯅ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯅꯤꯀꯣ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯅꯤ ꯋꯥꯅ ꯃꯤ ꯈꯣꯟꯕ ꯍꯥꯏꯇꯥꯔꯦ ꯋꯥꯍꯩꯅ ꯃꯤ ꯈꯣꯟꯕ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯅꯤꯀꯣ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯦꯇ꯭ꯔꯦꯛꯇꯤꯞꯁꯨ ꯑꯣꯏ ꯃꯥꯁꯦ ꯃꯊꯪꯗ ꯀꯔꯀ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯥꯁꯨ ꯑꯦꯗꯖꯁꯇꯦꯕꯜ ꯍꯥꯏ ꯇꯥꯔꯗꯤ ꯃꯥꯒꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃꯗ ꯂꯩꯔꯝ ꯇꯥ ꯌꯨꯝ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯗꯧꯅ ꯑꯗꯨꯝ ꯂꯣꯏ ꯂꯩꯃꯤꯟꯅꯈꯤꯕꯗꯣ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯔꯝꯕ ꯐꯤꯕꯝꯗꯣ ꯀꯩꯝ ꯍꯣꯡꯗꯕꯤꯗ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯔꯒ ꯌꯨꯝꯒꯨꯝꯅ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯂꯩꯔꯝꯃꯤꯕ ꯃꯤꯈꯩꯗꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯁꯣꯏꯕ ꯍꯥꯏꯔꯒꯗꯤ ꯃꯨꯠꯁꯦ ꯁ꯭ꯋꯤꯡ ꯌꯥꯝ ꯇꯧꯒꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯉꯥꯏꯍꯥꯛꯇꯪ ꯌꯥꯝ ꯍꯔꯥꯎꯔꯝꯃꯒꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯑꯗꯨꯝ ꯍꯦꯛꯇ ꯕꯤꯠ ꯍꯜꯂꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯀꯥꯏꯒꯟꯕ ꯔꯥశꯤꯅꯤꯀꯣ ꯀꯔꯀ ꯔꯥశꯤꯁꯦ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯒꯜꯂꯤ ꯑꯗꯨꯁꯨ ꯅꯨꯡꯁꯤꯕꯗ ꯑꯣꯏꯔꯒꯁꯨ ꯑꯃꯗ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯒ ꯀꯔꯀ ꯔꯥశꯤꯒꯤ ꯃꯤꯑꯣꯏꯁꯦ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯒꯅꯤ ꯑꯗꯨꯒ ꯏꯃꯣꯁꯅꯦꯜ ꯔꯥశꯤꯁꯨ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏ ꯀꯔꯀ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯤꯁꯨ ꯌꯥꯝꯅ ꯐꯩ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏ ꯑꯗꯨꯒ ꯃꯤꯅ ꯐꯠꯇꯕ ꯇꯧꯔꯁꯨ ꯑꯗꯨꯝ ꯈꯪꯅꯤꯕ ꯃꯥꯅ ꯑꯗꯨꯒ ꯃꯤꯅ ꯐꯠꯇꯕ ꯇꯧꯔꯁꯨ ꯑꯩꯅ ꯑꯃꯨꯛ ꯇꯧꯒꯦꯗꯤ ꯈꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯐꯅ ꯑꯗꯨꯝ ꯈꯟꯇꯣꯛꯑꯒ ꯑꯗꯨꯝ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯔꯥశꯤ ꯑꯣꯏꯀꯣ ꯀꯔꯀ ꯔꯥశꯤꯁꯦ ꯍꯥꯏꯗꯤ ꯃꯤꯅꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯑꯦꯗꯤ ꯃꯥꯁꯦ ꯈꯪꯗꯣꯏꯅꯦꯕ ꯃꯤꯅ ꯃꯥꯁꯦ ꯄꯨꯅꯤꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯒꯁꯨ ꯃꯉꯣꯟꯗ ꯆꯤꯠ ꯇꯧꯔꯦ ꯑꯃ ꯇꯧꯔꯦ ꯈꯪꯗꯣꯏꯅꯦ ꯈꯪꯉꯒꯁꯨ ꯑꯗꯨꯝ ꯐꯅ ꯑꯗꯨꯝ ꯈꯟꯇꯣꯛꯄꯤꯈꯤꯕ ꯃꯥꯅꯕꯨ ꯅꯨꯡꯉꯥꯏꯖꯔꯗꯤ ꯇꯧꯖꯈ꯭ꯔꯁꯅꯣꯗꯅ ꯑꯗꯨꯃꯥꯏꯅ ꯈꯟꯇꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯔꯥశꯤꯅꯤꯀꯣ ꯀꯔꯀ ꯔꯥశꯤꯁꯦ ꯃꯊꯪꯗ ꯁꯤꯡꯍ ꯔꯥశꯤꯒꯤꯀꯣ ꯁꯤꯡꯍ ꯔꯥశꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯝ ꯆꯦꯜꯂꯦꯀꯣ ꯑꯗꯨꯒ ꯑꯍꯥꯟꯕ yengꯕꯗ ꯑꯩꯈꯣꯏ ꯂꯥꯞꯅꯒ yengꯕꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯨꯛꯀ ꯂꯥꯎꯕ ꯍꯥꯏꯗꯤ ꯄꯨꯅꯤꯡꯗꯕ ꯍꯥꯏꯗꯤ ꯄꯨꯅꯤꯡꯕ ꯀꯩꯁꯨ ꯐꯥꯎꯗꯕ ꯃꯤꯅꯗꯤ ꯄꯨꯅꯤꯡꯕ ꯐꯥꯎꯗꯕ ꯔꯥశꯤꯗꯣ ꯑꯍꯥꯟꯕ yengꯕꯗ ꯑꯗꯨꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯡꯍ ꯔꯥశꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯌꯥꯝꯅꯗꯤ ꯐꯩꯀꯣ ꯄꯨꯜꯂꯒꯗꯤ ꯌꯥꯝꯅ ꯐꯕ ꯃꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯥꯅ ꯑꯣꯏꯅ ꯆꯣꯡꯊꯣꯛꯑ ꯂꯦꯞꯄꯤꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯟꯅꯕꯒꯤ ꯌꯥꯝ ꯈꯟꯕ ꯄꯨꯜꯂꯤꯕ ꯃꯤꯗꯣ ꯌꯥꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯊꯕꯛ ꯑꯃꯒ ꯄꯤꯔꯛꯄꯁꯦ ꯃꯤ ꯑꯇꯩꯅ ꯇꯧꯕ ꯉꯝꯗꯕ ꯑꯣꯏꯔꯁꯨ ꯃꯥꯅ ꯑꯩ ꯇꯧꯒꯦꯁꯦ ꯀꯥꯏꯅ ꯆꯣꯡꯊꯣꯛꯄꯒꯨꯝꯕ ꯑꯗꯩ ꯑꯩ ꯇꯧꯒꯦ ꯑꯩ ꯉꯝꯅꯤ ꯑꯩ ꯇꯧꯒꯦ ꯍꯥꯏꯅ ꯃꯁꯥꯁꯤꯗꯀꯣ ꯍꯥꯏꯗꯤ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯑꯃ ꯆꯦꯟꯖꯩ ꯃꯁꯥꯁꯤꯗ ꯑꯗꯨꯒ ꯊꯕꯛ ꯑꯃꯠꯇꯅꯗꯤ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯇꯅ ꯁꯤꯡꯍ ꯔꯥశꯤꯒꯤ ꯃꯤꯑꯣꯏ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯇꯅ ꯃꯉꯣꯟꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏꯀꯣ ꯍꯥꯏꯗꯤ ꯊꯃꯣꯏ ꯊꯨꯒꯥꯏꯒꯦꯕꯨ ꯑꯣꯏꯔꯁꯨ ꯑꯃ ꯇꯧꯋꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯗꯤ ꯊꯃꯣꯏ ꯀꯥꯏꯒꯅꯤꯀꯣ ꯅꯨꯡꯁꯤꯕꯗꯗꯤ ꯅꯪ ꯑꯩ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯜꯂꯦ ꯍꯥꯏꯇꯥꯔꯒꯁꯨ ꯅꯨꯡꯁꯤꯅꯕꯗꯗꯤ ꯊꯃꯣꯏ ꯀꯥꯏꯒꯅꯤ ꯁꯤꯡꯍ ꯔꯥశꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨꯃꯗꯤ ꯅꯪ ꯉꯥꯛꯊꯣꯛꯄ ꯉꯝꯃꯣꯏꯕ ꯑꯇꯣꯞꯄꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯍꯣꯏ ꯀꯩꯅꯣ ꯇꯧꯕꯗꯤ ꯉꯝꯅꯤꯀꯣ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯑꯗꯒꯤꯗꯤ ꯄꯥꯎ ꯐꯥꯎꯅꯗꯕ ꯑꯣꯏꯔꯒꯁꯨ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕ ꯑꯣꯏꯔꯒꯁꯨ ꯄꯨꯅꯤꯡꯗꯕ ꯑꯣꯏꯔꯒꯁꯨ ꯄꯨꯟꯗꯕ ꯑꯗꯨꯗꯤ ꯉꯝꯅꯤ ꯑꯗꯨꯕꯨ ꯃꯥꯁꯦ ꯏꯒꯅꯣꯔ ꯇꯧꯕꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯃꯤꯅ ꯁꯤꯡꯍ ꯔꯥశꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯤꯅ ꯏꯒꯅꯣꯔ ꯇꯧꯕꯗꯤ ꯉꯝꯃꯣꯏ ꯍꯣꯏ ꯃꯥꯒꯤ ꯃꯇꯨꯡꯗ ꯐꯠꯇꯕ ꯉꯥꯡꯅꯕ ꯈꯣꯠꯄ ꯑꯗꯨꯗꯤ ꯀꯩꯁꯨ ꯍꯥꯏꯗꯤ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯏꯒꯅꯣꯔ ꯇꯧꯕ ꯑꯗꯨꯒꯨꯝꯕꯗꯤ ꯉꯝꯃꯣꯏꯀꯣ ꯃꯥꯁꯦ ꯂꯩꯊꯣꯛꯄ ꯈꯣꯠꯄꯗꯤ ꯉꯝꯃꯣꯏ ꯑꯗꯨꯒ ꯊꯕꯛ ꯇꯧꯕꯗꯗꯤ ꯑꯩ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒ ꯆꯣꯡꯊꯣꯛꯑꯒ ꯉꯝꯅꯕ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯁꯤꯁꯨ ꯈꯔ ꯄꯥꯝꯃꯦꯀꯣ ꯁꯤꯡꯍ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯁꯥꯒꯤ ꯈꯤꯇꯪ ꯄ꯭ꯔꯥꯏꯚꯦꯁꯤ ꯄꯥꯝꯖꯩ ꯅꯨꯡꯁꯤꯅꯕꯗ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯃꯥꯏ ꯅꯨꯄꯤꯗ ꯑꯣꯏꯔꯒꯁꯨ ꯈꯪꯍꯟꯅꯤꯡꯗꯕ ꯄꯣꯠ ꯈꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯥꯏꯚꯦꯁꯤ ꯈꯤꯇꯪ ꯊꯝꯃꯒ ꯑꯗꯨꯃꯥꯏꯅ ꯂꯩꯅꯤꯡꯉꯦꯀꯣ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯗꯩ ꯄꯨꯜꯂꯤꯕ ꯃꯤꯗꯨꯒꯤ ꯌꯥꯝ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤꯡꯍ ꯔꯥశꯤꯒꯤ ꯑꯣꯏꯅ ꯄꯨꯜꯂꯤꯕ ꯃꯤꯁꯛꯇꯨꯒꯤ ꯌꯥꯝ ꯈꯜꯂꯦ ꯃꯊꯪꯗ ꯀꯩꯅꯥ ꯔꯥశꯤꯒꯤꯀꯣ ꯀꯩꯅꯥ ꯔꯥశꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯃꯥꯔꯠꯁꯨ ꯑꯣꯏꯅꯤ ꯒ꯭ꯌꯥꯟꯁꯨ ꯇꯥꯅꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯨ ꯑꯣꯏ ꯑꯗꯩꯗꯤ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯥ ꯔꯥశꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯤꯈꯩꯁꯤꯅ ꯄꯥꯝꯃꯤꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯔꯐꯦꯛ ꯂꯣꯏꯅ ꯑꯣꯏꯕ ꯀꯩꯒꯨꯝꯕ ꯌꯨꯝ ꯁꯥꯕꯗ ꯑꯣꯏꯔꯦ ꯄꯥꯔꯐꯦꯛ ꯑꯣꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯃꯁꯥ ꯅꯥꯟꯅ ꯑꯗꯨꯒ ꯏꯃꯨꯡ ꯋꯥꯏ ꯁꯤꯠꯆꯟꯕꯗ ꯑꯣꯏꯔꯁꯨ ꯃꯤꯅ ꯇꯧꯔꯤꯈꯩ ꯁꯨꯡꯄꯦꯟ ꯄꯦꯟꯖꯗꯕ ꯃꯁꯥꯅꯒ ꯇꯧꯅꯤꯡꯕ ꯑꯗꯨꯒ ꯃꯁꯥꯅ ꯇꯧꯔꯒꯁꯨ ꯐꯖꯔꯦ ꯍꯥꯏꯔꯒꯁꯨ ꯃꯁꯥꯅꯁꯨ ꯏꯄꯦꯟ ꯄꯦꯟꯖꯗꯕ ꯄꯦꯟꯕ ꯅꯥꯏꯗꯕ ꯍꯥꯏꯇꯥꯔꯦ ꯄꯥꯔꯐꯦꯛꯇꯤ ꯌꯥꯝ ꯑꯣꯏꯅꯤꯡꯕ ꯑꯗꯨ ꯄꯥꯔꯐꯦꯛ ꯑꯣꯏꯅꯤꯡꯕ ꯍꯦꯟꯕꯗꯨꯅ ꯍꯥꯏꯗꯤ ꯃꯁꯥꯁꯤꯗ ꯄꯦꯟꯕ ꯅꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯇꯧꯗꯧ ꯁꯔꯨꯛ ꯑꯩ ꯇꯧꯖꯒꯦ ꯍꯥꯏꯕ ꯀꯥꯡꯕꯨꯅꯦꯕꯀꯣ ꯃꯣꯏꯁꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯗ ꯑꯣꯏꯔꯒꯁꯨ ꯑꯃꯗ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯈꯤꯇꯪ ꯗꯤꯞ ꯑꯣꯏꯅ ꯃꯅꯨꯡ ꯍꯟꯖꯟꯅ ꯍꯦꯛꯇ ꯂꯨꯞꯁꯟꯕ ꯍꯥꯏꯇꯥꯔꯦ ꯍꯦꯛꯇ ꯂꯨꯞꯁꯜꯂ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯅ ꯂꯨꯞꯁꯟꯈꯤꯕ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕ ꯄꯨꯟꯕꯗ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯂꯨꯞꯁꯟꯅ ꯄꯨꯟꯈꯤꯕ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯍꯦꯛꯇ ꯃꯤꯅ ꯁꯤꯖꯤꯟꯅꯕꯤꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯃꯥꯁꯦ ꯃꯤ ꯈꯟꯕ ꯃꯇꯝꯗꯁꯨ ꯈꯤꯇꯪ ꯍꯦꯛ ꯅꯨꯡꯁꯤꯅꯖꯦ ꯍꯥꯏꯔꯒꯁꯨ ꯌꯥꯗꯦ ꯈꯤꯇꯪ ꯃꯥꯁꯦ
ꯃꯤ ꯍꯥꯏꯗꯤ ꯀꯥꯛꯁꯤ ꯍꯜꯂꯒ ꯈꯟꯕꯒꯤ ꯇꯥꯏꯞꯇ ꯀꯥ ꯍꯜꯂꯒ ꯈꯟꯕ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯈꯜꯂ ꯂꯥꯁꯇ ꯀꯩꯅꯣꯝꯃ ꯊꯨꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤꯀꯣ ꯀꯩꯅꯣ ꯔꯥꯁꯤ ꯍꯥꯏꯗꯤ ꯈꯟꯕ ꯌꯥꯝ ꯀꯟꯕ ꯍꯥꯏꯇꯥꯔꯦ ꯆꯨꯖꯤ ꯌꯥꯝ ꯑꯣꯏꯒꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯤꯗ ꯑꯗꯨꯒ ꯅꯨꯡꯁꯤꯅꯈ꯭ꯔꯒꯗꯤ ꯄꯨꯔꯥ ꯗꯤꯞ ꯑꯣꯏꯅ ꯂꯨꯞꯁꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅꯗ꯭ꯔꯤꯈꯩꯗꯤ ꯍꯥꯏꯔꯁꯨ ꯇꯛꯑꯁꯨ ꯄꯥꯛꯀ ꯌꯥꯒꯟꯗꯕꯤ ꯑꯗꯒꯤ ꯈꯤꯇꯪ ꯆꯨꯖꯤ ꯑꯣꯏꯒꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯨꯍꯣꯡꯕ ꯀꯩꯅꯣ ꯑꯣꯏꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯃꯇꯩ ꯃꯅꯥꯎ ꯂꯩꯃꯤꯟꯅꯕꯗ ꯑꯣꯏꯔꯒꯁꯨ ꯑꯃꯗꯤ ꯅꯨꯄꯤꯁꯤꯅ ꯀꯩꯅꯥ ꯔꯥꯁꯤꯒ ꯑꯣꯏꯔꯒꯁꯨ ꯍꯦꯛ ꯃꯥꯅꯒ ꯃꯥꯏ ꯅꯨꯄꯥꯅꯒ ꯁꯅꯥ ꯑꯝꯇꯒ ꯄꯣꯔꯛꯑꯒꯁꯨ ꯌꯥꯝ ꯍꯥꯏꯗꯤ ꯃꯁꯥꯁꯤꯗ ꯍꯔꯥꯎꯖꯔꯒꯁꯨ ꯍꯦꯛ ꯈꯣꯏꯗꯥꯕꯒ ꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯤꯒꯤꯁꯨ ꯌꯥꯝ ꯈꯟꯕꯤꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯤꯁꯤꯅ ꯇꯤꯟꯅꯔꯝꯕ ꯃꯤꯁꯤꯅꯒ ꯊꯕꯛ ꯑꯆꯧꯕ ꯑꯃꯒ ꯇꯧꯈꯤꯕ ꯃꯇꯝꯗ ꯃꯥꯁꯨ ꯍꯦꯛ ꯍꯔꯥꯎꯖꯕꯒꯨꯝꯕ ꯍꯥꯏꯗꯤ ꯀꯜꯂꯛꯄ ꯈꯝꯕꯟꯕꯁꯦ ꯄꯥꯛ ꯐꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅꯒ ꯊꯕꯛ ꯇꯧꯈꯤꯕꯗ ꯃꯥꯅꯁꯨ ꯍꯦꯛ ꯍꯔꯥꯎꯖꯕ ꯍꯥꯏꯗꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯅꯒ ꯊꯕꯛ ꯑꯃ ꯐꯪꯉꯦ ꯀꯥꯏ ꯍꯥꯏꯕꯗ ꯃꯥꯅ ꯑꯣꯏꯅꯒ ꯍꯔꯥꯎꯖꯕꯗꯣ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯃꯥꯏ ꯄꯥꯛꯆꯕꯗ ꯃꯥꯅ ꯍꯔꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯤꯅꯦꯀꯣ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯃꯤꯁꯦ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤꯒꯤꯀꯣ ꯇꯨꯂꯥ ꯔꯥꯁꯤꯒꯤꯗꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯁꯨꯝ ꯈꯪꯉꯝꯃꯅꯤ ꯃꯣꯏꯗꯤ ꯕꯦꯂꯦꯟꯁꯇ ꯑꯗꯨꯝ ꯂꯩꯒꯟꯕ ꯃꯤꯅꯤꯀꯣ ꯆꯥꯡ ꯑꯝꯗ ꯑꯗꯨꯝ ꯆꯠꯄ ꯍꯥꯏꯗꯤ ꯆꯥꯡ ꯃꯥꯟꯅꯅ ꯃꯤꯒꯤ ꯑꯐꯕ ꯐꯠꯇꯕ ꯀꯩꯁꯨ ꯃꯥꯗꯤ ꯄꯩꯁా ꯄꯥꯏꯗꯦ ꯑꯗꯨꯒꯨꯝꯕ ꯌꯦꯡꯗꯦꯀꯣ ꯑꯗꯨꯒ ꯏꯁꯄꯤꯔꯤꯆꯨꯋꯦꯜ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗꯁꯨ ꯈꯤꯇꯪ ꯊꯥꯖꯒꯟꯅ ꯆꯠꯂꯦꯀꯣ ꯇꯨꯂꯥ ꯔꯥꯁꯤꯒꯤꯁꯦ ꯑꯗꯨꯒ ꯃꯥꯗꯤ ꯃꯤ ꯉꯧꯋꯤ ꯃꯥꯅ ꯃꯁꯛ ꯐꯖꯩ ꯃꯥꯅ ꯊꯤ ꯑꯗꯨꯒꯨꯝꯕ ꯄꯨꯟꯕꯗ ꯑꯣꯏꯔꯒꯁꯨ ꯅꯨꯡꯁꯤꯅꯕꯗ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯆꯥꯡꯌꯦꯡ ꯇꯧꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯒꯟꯕ ꯍꯥꯏꯔꯒꯗꯤ ꯂꯛꯖꯔꯤ ꯈꯔ ꯄꯥꯝꯃꯦꯀꯣ ꯍꯥꯏꯗꯤ ꯄꯣꯠꯃꯛꯇ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯗ꯭ꯔꯦꯁꯃꯛꯇ ꯑꯣꯏꯔꯒꯁꯨ ꯕ꯭ꯔꯥꯟꯗꯦꯗ ꯗ꯭ꯔꯦꯁꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯄꯥꯝꯃꯦ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯥꯅ ꯐꯥꯗꯣꯛꯑꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯕꯤꯕꯅꯤꯅ ꯃꯤꯅꯨꯡꯁꯤ ꯄꯤꯔꯕꯅꯤ나 ꯍꯥꯏꯗꯤ ꯅꯉꯣꯟꯗꯒꯤꯁꯨ ꯈꯤꯇꯪ ꯀꯩꯅꯣꯝꯗꯤ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯅꯠꯇ꯭ꯔꯒꯁꯨ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯃꯤꯈꯩꯁꯦ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁꯇ ꯆꯠꯅꯤꯡꯉꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯅꯦ ꯃꯥꯅꯁꯨ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯃ ꯈꯤꯇꯪ ꯀꯩꯅꯣꯝꯗꯤ ꯍꯜꯂꯛꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯅꯣ ꯍꯥꯏꯕꯁꯦ ꯁꯨꯡꯍꯩ ꯍꯩꯇꯕ ꯃꯤꯅ ꯍꯥꯏꯔꯛꯏꯒꯩ ꯍꯣꯏ ꯑꯗꯨꯝ ꯍꯥꯏꯂꯩꯕ ꯌꯥꯗꯦ ꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤ ꯄꯣꯠꯁꯦ ꯍꯩꯇꯦ ꯑꯗꯨꯒ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯌꯥꯝ ꯇꯧꯒꯜꯂꯦꯀꯣ ꯃꯁꯥꯒꯤ ꯈꯟꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯃꯤꯉꯣꯟꯗ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯌꯥꯝ ꯇꯧꯊꯣꯛꯑꯦ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇꯨꯂꯥ ꯔꯥꯁꯤ ꯃꯤꯑꯣꯏꯁꯦ ꯍꯥꯏꯗꯤ ꯏꯃꯨꯡꯒꯤ ꯈꯜꯂꯤ ꯀꯥꯏꯅ ꯃꯥꯒꯤ ꯍꯥꯏꯗꯤ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯍꯧꯗꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯁꯤꯃ ꯐꯪꯗꯧꯔꯦ ꯍꯥꯏꯔꯒꯁꯨ ꯁꯤꯃ ꯆꯪꯉꯒꯗꯤ ꯑꯣꯏꯔꯅꯤ ꯍꯥꯏꯔꯒꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯟꯅ ꯅꯪ ꯍꯥꯟꯅ ꯆꯪꯉꯣ ꯍꯥꯏꯔꯒ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯈꯔ ꯇꯧꯒꯜꯂꯦꯀꯣ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯃꯤꯑꯣꯏꯁꯦ ꯐꯔꯒꯗꯤ ꯌꯥꯝ ꯐꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯅꯣ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯇꯝꯁꯤꯟꯕꯤꯌꯣ ꯅꯣ ꯍꯥꯏꯕꯁꯦ ꯍꯩꯇꯦꯀꯣ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤꯀꯣ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯁꯨ ꯅꯣ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯩꯒꯟꯗꯦꯀꯣ ꯍꯥꯏꯗꯤ ꯅꯣ ꯍꯥꯏꯕ ꯍꯩꯇꯕ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯄꯤꯌꯣ ꯍꯥꯏꯕꯗ ꯄꯤꯊꯣꯛꯀꯟꯕꯗꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯄꯤꯊꯣꯛꯄ ꯑꯗꯒꯤꯗꯤ ꯂꯩꯇ꯭ꯔꯒꯁꯨ 마ꯅ ꯊꯤꯔꯒ ꯑꯣꯏꯔꯁꯨ ꯀꯩꯅꯣꯝ ꯇꯧꯔꯒ ꯑꯗꯨꯝ ꯄꯤꯊꯣꯛꯄ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯅꯒ ꯄꯩꯁꯥ ꯍꯪꯉꯛꯄꯁꯦ ꯑꯩꯉꯣꯟꯗꯗꯤ ꯂꯩꯇꯦ ꯑꯗꯣ ꯃꯤꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯪꯕꯤꯔꯛꯀꯦ ꯀꯥꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯤꯊꯣꯛꯈꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯒꯜꯂꯦꯀꯣ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯁꯦ ꯑꯗꯨꯒ ꯃꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯟꯕ ꯍꯥꯏꯔꯒꯗꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯁꯤꯅꯦꯀꯣ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯃꯤꯑꯣꯏꯁꯦ ꯁꯨꯝ ꯌꯦꯡꯉꯣ ꯂꯨꯅ ꯅꯥꯟꯅ ꯂꯩꯅꯤꯀꯣ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯃꯥꯏ ꯃꯤꯠꯇ ꯑꯣꯏꯔꯁꯨ ꯁꯤꯠ ꯅꯥꯟꯅ ꯇꯥꯔꯒ ꯏꯔꯨ ꯃꯥꯏꯊꯖꯗꯅ ꯃꯁꯥ ꯌꯥꯝ ꯅꯥꯟꯖꯕ ꯌꯥꯝ ꯅꯥꯟꯅ ꯑꯗꯨꯒꯨꯝꯕꯁꯨ ꯄꯥꯝꯃꯦ ꯃꯣꯏꯁꯦꯀꯣ ꯌꯥꯝ ꯅꯥꯟꯕ ꯃꯁꯥ ꯌꯥꯝ ꯅꯥꯟꯖꯕ ꯑꯗꯨꯁꯨ ꯄꯥꯝꯃꯦ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯈꯟꯊꯔꯒꯁꯨ ꯇꯧꯋꯦꯀꯣ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯁꯟꯗꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏ ꯐꯖꯅ ꯈꯟꯊꯔꯒ ꯇꯧꯋꯦ ꯑꯗꯨꯒ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯁꯥꯊꯤꯕ ꯃꯥꯟꯒꯅꯤꯀꯣ ꯑꯗꯨꯕꯨ ꯀꯩꯁꯨꯗꯤ ꯁꯥꯊꯤꯔꯣꯏ ꯁꯥꯁꯨ ꯁꯥꯊꯤꯗꯕꯅꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯥꯟꯒꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯁꯤꯡꯅꯔꯛꯄꯗꯤ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯃꯥꯅ ꯑꯦꯛꯁꯟ ꯄꯥꯟꯗ꯭ꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯥ ꯑꯗꯨꯝ ꯊꯃꯣꯏꯗ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯑꯗꯨꯝ ꯅꯪꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯅꯤꯕ ꯈꯪꯕ꯭ꯔꯥ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯃꯤꯑꯣꯏꯁꯦ ꯅꯪꯅ ꯇꯤꯟꯅꯕ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯅꯕꯗ ꯑꯣꯏꯔꯁꯨ ꯁꯨꯝ ꯌꯦꯡꯉꯣꯕ ꯉꯥꯏꯍꯥꯛꯀꯤꯗꯤ ꯅꯉꯣꯟꯗ ꯅꯨꯡꯁꯤꯕꯒꯤ ꯇꯤꯟꯅꯔꯝꯕꯒꯤ ꯁꯨꯝ ꯇꯧꯔꯛꯄ ꯌꯥꯏ ꯇꯧꯕꯇꯕꯨ ꯅꯪꯅ ꯇꯧꯈꯤꯕ ꯄꯣꯠꯇꯣ ꯃꯥ ꯀꯩꯁꯨ ꯀꯥꯎꯔꯣꯏꯀꯣ ꯑꯗꯨꯝ ꯐꯠꯇꯕ ꯇꯪꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯔꯅꯤꯀꯣ ꯑꯗꯨꯝ ꯌꯥꯝ ꯄꯥꯛ ꯀꯥꯎꯒꯟꯗꯦ ꯃꯣꯏ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤꯒꯤꯀꯣ ꯙꯅꯨ ꯔꯥꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯀꯟꯐꯤꯗꯦꯟꯁ ꯌꯥꯝꯅ ꯋꯥꯡꯉꯦꯀꯣ ꯀꯟꯐꯤꯗꯦꯟꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯒꯅꯤ ꯒ꯭ꯌꯥꯟꯁꯨ ꯌꯥꯝꯅ ꯂꯩꯅꯤ ꯑꯗꯨꯒ ꯒ꯭ꯌꯥꯟꯁꯦ ꯑꯃꯗꯒꯤ ꯂꯣꯏꯅ ꯂꯧꯁꯟꯕ ꯀꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯈꯪꯉꯒꯁꯨ ꯃꯤꯉꯣꯟꯗ ꯍꯥꯏꯗꯕꯤꯗ ꯑꯗꯨꯗꯤ ꯈꯪꯉꯁꯨ ꯑꯗꯨꯝ ꯍꯪꯖꯟꯕꯗꯣ ꯑꯇꯣꯞꯄ ꯑꯦꯛꯁꯇ꯭ꯔꯥ ꯂꯧꯁꯟꯕꯗꯣ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯂꯧꯁꯟꯕ ꯑꯗꯨꯃꯥꯏꯅ ꯀꯜꯂꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯤꯒꯟꯕ ꯍꯥꯏꯔꯒꯗꯤ ꯍꯥꯏꯠꯁ ꯌꯥꯝ ꯑꯋꯥꯡꯕꯁꯦ ꯙꯅꯨ ꯔꯥꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯆꯨꯝꯕꯗꯤ ꯑꯗꯨꯝ ꯆꯨꯝꯃꯦ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯙꯅꯨ ꯔꯥꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯋꯥꯡꯕ ꯌꯥꯝ ꯀꯤꯕ ꯃꯥꯜꯂꯦꯀꯣ
ꯑꯗꯨꯒ ꯃꯁꯥꯁꯤꯁꯨ ꯏꯟꯗꯤꯄꯦꯟꯗꯦꯟ ꯌꯥꯝꯅ ꯑꯣꯏꯅꯤꯡꯉꯦ, ꯃꯤꯒꯤ ꯃꯈꯥꯗꯁꯨ ꯂꯩꯅꯤꯡꯗꯦ, ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯅꯤꯡꯉꯦꯀꯣ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯒꯗꯤ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯕꯗꯒꯤ ꯁꯣꯏꯔꯛꯄ ꯍꯦꯛꯇ, ꯃꯔꯝꯗꯤ ꯑꯩꯅ ꯁꯤꯃ ꯇꯧꯔꯒꯗꯤ ꯇꯧꯗꯕꯤꯗ ꯇꯧꯗ꯭ꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯄꯣꯠꯁꯦ ꯄꯣꯛꯍꯟꯗ ꯈꯟꯖꯜꯂꯒ ꯑꯗꯨꯝ ꯃꯁꯥꯁꯤꯗ ꯇꯧꯗꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ, ꯇꯧꯗꯅ ꯑꯗꯨꯝ ꯁꯣꯏꯔꯛꯄ꯫ ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯑꯔꯥꯟꯕ ꯑꯃ ꯁꯨꯝ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯔꯒ ꯁꯨꯝ ꯈꯜꯂꯦ ꯈꯜꯂꯣꯅꯦ ꯄꯣꯠ ꯑꯃ ꯇꯧꯔꯝꯗꯥꯏꯗ, ꯑꯗꯨꯒ ꯇꯧꯕ ꯍꯧꯔꯀꯥꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒꯨꯝꯕ, ꯍꯥꯏꯗꯤ ꯙꯅꯨ ꯔꯥꯁꯤꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯃꯣꯏꯁꯦ꯫ ꯑꯗꯣ ꯀꯟꯐꯤꯗꯦꯟꯁꯇꯤ ꯂꯩꯕ, ꯑꯗꯨꯒ ꯃꯁꯥꯒꯤꯗ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯕ ꯍꯦꯟꯃꯟꯕꯗꯒꯤ ꯁꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤꯒꯤꯀꯣ, ꯃꯀꯔ ꯔꯥꯁꯤꯒꯤ ꯃꯥꯒꯤ क्वालिटी ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯒꯜꯂꯦꯀꯣ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯜꯂꯤ, ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯂꯣꯏꯅꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯄꯥꯝꯃꯦꯀꯣ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯐꯠꯇꯕ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯀꯥꯎꯖꯤꯟ ꯊꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯄꯣꯠ ꯑꯃ ꯀꯩꯅꯣ ꯇꯧꯈꯤꯕꯗ ꯒꯥꯔꯤ ꯁꯣ ꯑꯝꯇ ꯄꯤꯔꯛꯑꯒꯁꯨ ꯍꯦꯛ ꯀꯥꯏꯗ ꯍꯥꯞꯈꯤꯅꯣ ꯀꯥꯎꯕꯒꯨꯝꯕ, ꯌꯥꯝ ꯀꯥꯎꯒꯟꯕꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ꯫ ꯁꯤꯁꯦ ꯅꯥꯕꯗꯤ ꯅꯠꯇꯦꯀꯣ, ꯃꯥꯒꯤ ꯔꯥꯁꯤꯁꯤ ꯑꯣꯏꯅ ꯄꯤꯊꯣꯛꯆꯔꯛꯄꯅꯦ ꯀꯥꯎꯒꯟꯕꯁꯦ꯫ ꯑꯗꯨꯒ ꯆꯠꯄ ꯀꯣꯏꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯄꯥꯝꯃꯦꯀꯣ, ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯝ ꯀꯩꯅꯣꯝ ꯊꯕꯛ ꯂꯩꯇ꯭ꯔꯀꯥꯟꯗ ꯍꯦꯛ ꯀꯩꯅꯣꯝ ꯁꯨꯝ ꯆꯠꯊꯣꯛꯅꯤꯡꯕ, ꯀꯣꯏꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯄꯥꯝꯃꯦ꯫ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯄꯤꯊꯣꯛꯄ ꯀꯟꯕ ꯑꯗꯨꯁꯨ ꯑꯣꯏꯀꯣ꯫ ꯑꯗꯨꯒ ꯃꯀꯔ ꯔꯥꯁꯤꯒꯤ ꯃꯤꯑꯣꯏꯁꯦ ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯀꯣ ꯂꯣꯏꯅꯕ ꯃꯇꯝꯗ, ꯍꯥꯏꯗꯤ ꯃꯃꯥꯟꯅꯕ ꯑꯃ ꯄꯨꯟꯕ ꯑꯣꯏꯔꯒꯁꯨ ꯉꯥꯏꯍꯥꯛꯄꯨꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯣꯏꯅ ꯇꯥꯔꯒꯁꯨ, ꯍꯥꯏꯗꯤ ꯃꯥꯁꯦ ꯄꯨꯔꯥ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯃꯇꯝ ꯆꯪꯕ, ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯁꯨ ꯅꯨꯄꯥꯁꯤꯅꯒ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ, ꯈꯤꯇꯪꯒ ꯇꯛꯑꯒ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ, ꯃꯇꯝ ꯈꯔ ꯂꯧꯋꯦꯀꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ, ꯑꯃ ꯇꯤꯟꯅꯕ ꯑꯣꯏꯒꯦꯔꯥ ꯅꯨꯡꯁꯤꯅꯕ ꯑꯣꯏꯒꯦꯔꯥ꯫ ꯑꯗꯨꯒ ꯀꯥꯎꯒꯟꯕꯁꯤꯃ ꯂꯩꯔꯦ꯫ ꯑꯗꯨꯒ ꯃꯤꯅ ꯀꯩꯅꯣꯗꯤ ꯇꯧꯋꯦꯀꯣ ꯃꯥꯁꯦ, ꯐꯠꯇꯕ ꯈꯣꯠꯄ ꯇꯧꯔꯛꯄꯗꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯈꯪꯗꯤ ꯈꯪꯉꯦ, ꯈꯪꯉꯒ ꯃꯥ ꯑꯗꯨꯝ ꯂꯩꯊꯣꯛꯄꯗꯤ ꯉꯝꯃꯦꯀꯣ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕ ꯄꯨꯟꯕ ꯈꯣꯠꯄ ꯁꯤꯗꯁꯨ ꯐꯠꯇꯕ ꯌꯥꯎꯔꯛꯏꯗꯅꯀꯣ, ꯌꯥꯎꯔꯛꯄ ꯑꯣꯏꯕꯅꯤꯅ ꯃꯥ ꯍꯦꯛꯇ ꯄꯥꯛꯇꯤ ꯂꯩꯊꯣꯛꯄ ꯉꯝꯗꯦ, ꯂꯩꯊꯣꯛꯀꯦꯅ ꯈꯜꯂꯒꯁꯨ꯫ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯗꯤ ꯂꯩꯊꯣꯛꯑꯦꯀꯣ, ꯉꯝꯅꯕꯗꯤ ꯂꯩꯊꯣꯛꯑꯦ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅ, ꯃꯥꯒꯤ ꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯉꯝꯃꯦꯀꯣ, ꯌꯥꯝ ꯉꯝꯗ꯭ꯔꯒꯁꯨ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅ꯫ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤꯒꯤꯀꯣ, ꯀꯨꯝꯚ ꯔꯥꯁꯤꯁꯤꯗꯗꯤ ꯂꯣꯏꯅꯃꯛ ꯔꯥꯁꯤ ꯑꯅꯝꯕꯅ ꯄꯨꯟꯁꯤꯜꯂꯒ ꯃꯉꯣꯟꯗ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯄꯨꯂꯞ ꯍꯦꯛꯇ ꯌꯥꯎꯔꯦꯀꯣ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅ꯫ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯣꯏꯕ, ꯄꯥꯔꯐꯦꯛ ꯑꯣꯏꯕ ꯄꯥꯝꯕ, ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯗ ꯌꯥꯎꯔꯤꯕ ꯃꯒꯨꯟꯗꯣ, ꯍꯥꯏꯗꯤ ꯄꯥꯔꯐꯦꯛ ꯑꯣꯏꯕ ꯄꯥꯝꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯁꯨꯝ ꯌꯥꯎꯔꯦ ꯀꯨꯝꯚꯗꯁꯨ꯫ ꯑꯗꯨꯒ ꯅꯣꯂꯦꯖꯁꯨ ꯌꯥꯝꯅ ꯂꯩ, ꯉꯁꯥꯏꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯟꯕ ꯈꯣꯠꯄ ꯀꯟꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯨꯝꯚ ꯔꯥꯁꯤꯗ ꯌꯥꯎꯔꯦꯀꯣ, ꯃꯥꯁꯨ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯂꯩ, ꯅꯣꯂꯦꯖ ꯌꯥꯝꯅ ꯂꯧꯁꯜꯂꯤ, ꯑꯗꯩꯗꯤ ꯄꯥꯔꯐꯦꯛ ꯌꯥꯝꯅ ꯑꯣꯏꯀꯣ, ꯃꯁꯥꯁꯦ ꯁꯤꯃ ꯇꯧꯔꯒꯁꯨ ꯑꯩ ꯄꯥꯔꯐꯦꯛ ꯑꯣꯏꯅꯕ ꯑꯩ ꯇꯧꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯃꯤꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ, ꯑꯩꯅ ꯅꯨꯡꯁꯤꯕꯁꯨ, ꯑꯩꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯔꯒꯁꯨ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯑꯃ ꯄꯤꯍꯟꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕꯀꯣ꯫ ꯑꯗꯨꯒ ꯃꯁꯛꯁꯨ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯅꯤꯀꯣ, ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯅꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯃꯤꯑꯣꯏꯁꯦ꯫ ꯑꯗꯨꯒ ꯃꯥꯅ ꯆꯩꯔꯨꯕꯅꯦ, ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯃꯥꯟꯅꯕ ꯑꯣꯏꯒꯦꯔꯥ, ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯅꯔꯤꯕ ꯑꯣꯏꯒꯦꯔꯥ, ꯅꯠꯇ꯭ꯔꯒꯁꯨ ꯐꯦꯃꯤꯂꯤꯀꯣ, मागी मपुरोइबदा ओइगेरे माना खितंग चैरुबदा हेक्ता असोइबम ओइरक्पा हाइतारे मगोंदा ओइना हाइदि माना अदु चैरुबदुना nganglubaduna मगोंदा ओइना हेक्ता वाहौबा मगोंदा हेक्ता चैथेंगजे फंगौबा हाइतारेनेको मगोंदा मागी थबक थौरमदे काइरक्पा अदुमाइना ओइगल्लेको मकर राशिगिजे अदुगा वाखलदि यामना खन्दैको वाखलदि याम खन्दै अदुगा एडिक्टि यामना चुगल्ले एडिक्ट चुगल्ले हाबदि फतबदा नतबा कईगुंबा थबक अमदा हाइदि चाक थोंबनी खंगे चाक थोंबदि हेक्ता पुनिंग हक्चांग चंग लुपसला कईगुंबा थबक अमदा दुम पुनिंग हक्चांग लक्सला अदुदा दुम तौर लेनिंगबा हाइतारे कईगुंबा पोसक अमदा दुम एडिक्ट चुबदो अदुमाइ ओइको कुंभ राशिगी ओइना मीन राशिगो मीन राशिगी सिदि माइ क्वालिटी से यामनासु नोकसु नोकनिंगे खोइगी थबक तौबदा हाइतारे ngasi loisalo haga di ekta thopa ai ngasi loisalani ai adu da khangde ai ngasi loisalani har phadau loisala da chungera langera khangde ai ngasi loisani ai loisalage har phadau loisala thamgi ba minera si chinau jing to ai di kaigumba posa ma pire en khalone na chaga ju imung ama loisan ba pire khalo imung je phajagera thigera ai ngasi loisan da ya de har ai ngasi loisalani ai nongala atopa thaba am tawdo la yar ngasi mai thokpa dum loisala ai adu da khangde da ga da de har ga loisan gi ba adugum mi ne ko हाइदि तौगदब थबक से ngasi तौहौददि यादे हाबि मोंग दम जा लोइसरंगा अदुम नोंगालगा थबक अतोप मा हेक फदौ हौबगुंबा अदुमाइना को अदुमाइना ओइगल्ले अदुगा अतोप आई खंगदे चुंगेरा लांगेरा खंगदे हाबि मीदुनेबको
ꯍꯥꯏꯗꯤ ꯑꯩ ꯂꯣꯏꯁꯟꯐꯝ ꯊꯣꯛꯄ ꯂꯣꯏꯁꯜꯂꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯃꯁꯥꯁꯤꯗ ꯒ꯭ꯌꯥꯟꯗꯤ ꯂꯩꯔꯒꯁꯨꯅꯦ ꯃꯤꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯁꯤꯗꯤ ꯍꯩ ꯇꯥꯔꯒꯁꯨ ꯃꯁꯥꯁꯤꯅꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯂꯩꯌꯦ ꯁꯨꯛꯈꯪ ꯈꯪꯖꯗꯕ ꯃꯤꯅ ꯔꯥꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯅ ꯍꯥꯏꯗꯤ ꯃꯥꯅꯗꯤ ꯃꯤꯉꯣꯟꯗ ꯅꯪ ꯑꯗꯨ ꯇꯧꯒꯅꯨ ꯑꯗꯥ ꯇꯧꯒꯅꯨ ꯃꯥ ꯄꯥꯎꯇꯥꯛꯇꯤ ꯃꯌꯥꯝ ꯄꯤꯔꯝꯕ ꯌꯥꯏꯕ ꯑꯗꯨꯕꯨ ꯃꯁꯥꯁꯤꯅꯗꯤ ꯃꯤꯅꯗꯤ ꯑꯗꯨꯝ ꯆꯨꯝꯃꯦ ꯒ꯭ꯌꯥꯟ ꯂꯩ ꯈꯟꯗꯣꯏꯅꯦꯕ ꯑꯗꯣ ꯃꯁꯥꯁꯤꯅꯗꯤ ꯑꯩꯁꯦ ꯀꯔꯤꯝ ꯈꯪꯖꯗ꯭ꯔꯦ ꯀꯔꯤꯝ ꯍꯩꯖꯗ꯭ꯔꯦꯅ ꯈꯜꯂ ꯂꯩꯕ ꯃꯤꯗꯣ ꯑꯗꯨꯅꯦꯀꯣ ꯑꯗꯨꯒ ꯏꯒꯣꯁꯨ ꯈꯤꯇꯪ ꯂꯩꯅꯤꯀꯣ ꯍꯥꯏꯗꯤ ꯏꯒꯣ ꯂꯩꯕ ꯍꯥꯏꯔꯒꯗꯤ ꯁꯛ ꯇꯥꯈꯠꯄ ꯈꯣꯠꯄ ꯑꯗꯨꯒꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯅꯤ ꯑꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯁꯤꯃ ꯁꯣꯏꯔꯛꯑꯒꯁꯨ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯅꯕꯗ ꯃꯥꯏꯊꯤꯕ ꯐꯣꯛꯂꯛꯑꯒꯁꯨ ꯂꯥꯛꯅꯤꯡꯕ ꯂꯥꯛꯆꯁꯨ ꯑꯩ ꯑꯗꯨꯝ ꯀꯔꯤꯝ ꯈꯟꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯀꯣ ꯑꯗꯨꯒ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯅꯪ ꯅꯁꯥꯗꯣ ꯍꯣꯠꯅꯖꯧꯀꯣ ꯃꯤ ꯀꯅꯥꯝꯇꯅ ꯂꯥꯛꯑꯒ ꯃꯇꯦꯡ ꯄꯥꯡꯉꯣꯏ ꯅꯪꯒꯤꯗꯃꯛꯇ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯋꯥꯔꯛꯄ ꯃꯇꯝꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯃꯌꯥꯝ ꯇꯧꯕꯤꯈꯤ ꯇꯥꯔꯒꯁꯨ ꯅꯪꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯃꯤ ꯀꯅꯥꯝ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯔꯥꯁꯤ ꯑꯣꯏꯀꯣ ꯃꯤꯅ ꯔꯥꯁꯤꯁꯦ ꯍꯥꯏꯗꯤ ꯅꯪ ꯅꯁꯥꯅ ꯑꯣꯏꯅ ꯍꯣꯠꯅꯖꯧ ꯍꯥꯏꯕ ꯅꯁꯥꯅ ꯅꯁꯥꯒꯤ ꯂꯝꯕꯤꯗꯣ ꯁꯤꯟꯖꯔꯒ ꯅꯁꯥꯅ ꯈꯣꯡ ꯊꯥꯡꯖꯧ ꯃꯤꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯇ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯊꯝꯒꯅꯨ ꯅꯁꯥꯅ ꯅꯁꯥ ꯍꯣꯠꯅꯖꯧ ꯍꯥꯏꯕꯀꯣ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅ